ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ. ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯌꯥꯎꯔꯦ. ꯃꯗꯨ ꯀꯅꯥꯅꯣ? ꯅꯁꯥꯅ ꯈꯪꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯑꯃꯃꯝꯇ ꯍꯥꯠꯄ ꯍꯧꯔꯅꯤ. ꯃꯊꯥꯏ ꯊꯥꯏꯅ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯃꯅꯤ. ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯅꯣꯡꯃ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯈꯤꯒꯦ." ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯆꯠꯀꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯄ ꯌꯥꯗ꯭ꯔꯣ? "ꯍꯌꯦꯡ ꯉꯥꯏꯕ ꯌꯥꯔꯔꯣꯏ. ꯏꯃꯥ ꯑꯩꯒꯤꯁꯦ ꯈꯔ ꯊꯨꯔꯦ. ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯔꯒꯦ. ꯀꯨꯏꯔꯣꯏ. ꯑꯩ ꯍꯞꯇꯥ ꯑꯃꯃꯨꯛꯇꯪ ꯂꯩꯔꯒ ꯑꯗꯨꯝ ꯌꯨꯝꯗ ꯁꯠ ꯂꯥꯎꯅ ꯍꯜꯂꯛꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯊꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯇꯣꯝꯄꯣꯛꯇꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠꯁꯨ ꯇꯥꯗꯣꯔꯦ. ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯆꯠꯂꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯀꯔꯤ ꯊꯕꯛꯅꯣ ꯈꯪꯗꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ. ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯎꯗꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ. ꯃꯥꯁꯨ ꯅꯨꯄꯥꯅꯤ. ꯀꯔꯤꯅꯣ ꯇꯧꯁꯅꯨ. ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨꯗ." ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯆꯨꯔꯛꯑꯝꯃꯤ. ꯅꯣꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯃꯗ ꯅꯣꯡ ꯇꯨꯞꯄ ꯆꯪꯉꯝꯃꯤ. ꯀꯣꯅꯨꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯀꯣꯅꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯤꯕꯨ ꯑꯃꯠꯇ ꯂꯩꯕꯒ ꯎꯗꯦ. "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯩꯔꯒꯦ. ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯩꯒꯤ ꯄꯟꯊꯨꯡꯐꯝ ꯌꯧꯅꯕ ꯆꯠꯂꯒꯦ." ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯈꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯃꯀꯣꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯨꯔꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯌꯥꯔꯔꯣꯏ. ꯌꯦꯡꯉꯣ, ꯑꯥꯗ ꯂꯩꯔꯤꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯛꯑꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯇꯥꯟꯅ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯁꯤ." ꯑꯁꯨꯝꯅ ꯌꯥꯅꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯀꯥꯡꯕꯨ ꯑꯗꯨ ꯇꯣꯝꯄꯣꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯑꯝꯃꯤ. ꯇꯣꯝꯄꯣꯛꯅꯁꯨ ꯗꯥꯀꯨ ꯃꯌꯥꯝꯅ ꯎꯗꯅꯕ ꯃꯐꯝ ꯆꯥꯅ ꯂꯣꯠꯂꯝꯃꯤ. ꯑꯗꯨꯒ ꯗꯥꯀꯨ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯣꯝꯄꯣꯛꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯗꯥꯀꯨ ꯃꯌꯥꯝꯗꯤ ꯑꯐꯪ ꯑꯐꯪꯕ ꯆꯥꯅꯕ ꯇꯧꯔꯝꯃꯤ. ꯑꯗꯨꯒ ꯇꯣꯝꯄꯣꯛꯇꯤ ꯑꯌꯨꯛꯇꯒꯤ ꯏꯁꯤꯡ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯊꯛꯇꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯍꯨꯔꯥꯟꯕ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯃꯈꯣꯏꯅ ꯆꯥꯕ ꯑꯗꯨ ꯌꯥꯎꯔꯒꯦ ꯈꯜꯂꯝꯃꯤ. ꯑꯗꯨꯕꯨ ꯆꯥꯕꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯑꯃꯅ ꯃꯈꯣꯏ ꯃꯁꯤꯡ ꯊꯤꯕꯗ ꯗꯥꯀꯨ ꯂꯤꯗꯔ ꯑꯗꯨ ꯊꯥꯔꯒ 5 ꯑꯣꯏꯒꯗꯕꯅꯤ. ꯑꯗꯨꯕꯨ 3 ꯑꯣꯏꯔꯦ. ꯃꯗꯨꯗꯒꯤ ꯃꯤ ꯑꯃ ꯍꯦꯜꯂꯤꯕꯁꯤ ꯃꯈꯣꯏꯅ ꯀꯅꯥꯅꯣ ꯈꯪꯗꯣꯛꯅꯕ ꯗꯥꯀꯨ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯦ. ꯃꯗꯨ ꯀꯅꯥꯅꯣ? ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯎ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯗ ꯍꯥꯏꯔꯕꯗꯤ ꯀꯌꯥ ꯐꯕ ꯑꯣꯏꯔꯔꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯊꯣꯛꯂꯛꯑꯝꯗꯦ. ꯗꯥꯀꯨ ꯃꯌꯥꯝ ꯑꯗꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯁꯛ ꯑꯃꯠꯇ ꯈꯪꯅꯔꯝꯗꯦ. ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗꯥꯀꯨ ꯂꯤꯗꯔ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯃꯝꯃꯤ. ꯃꯗꯨꯗꯒꯤ ꯗꯥꯀꯨ ꯂꯤꯗꯔ ꯑꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ. ꯃꯗꯨꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯃꯝꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯑꯝꯃꯤ.
ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯄꯟꯊꯨꯡꯐꯝ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗꯅꯣ? ꯅꯪ ꯍꯥꯏꯔꯛꯎ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯂꯤꯗꯔ ꯑꯗꯨꯅ ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯄꯣꯛꯀ ꯍꯨꯔꯥꯟꯕ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯤꯗꯔꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤ ꯋꯥꯅꯣ? ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯄꯟꯊꯨꯡꯐꯝ ꯍꯪꯉꯛꯑꯦ, ꯑꯗꯨꯗ ꯑꯩꯅ ꯈꯪꯗꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯄꯣꯛꯅ ꯍꯨꯔꯥꯟꯕ ꯂꯤꯗꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯄꯟꯊꯨꯡꯐꯝ ꯀꯗꯥꯏꯗꯅꯣ? ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ꯫ ꯂꯤꯗꯔꯅ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯄꯤꯒꯗꯕꯅꯤ꯫ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯂꯤꯗꯔꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯍꯪ ꯃꯊꯪ ꯍꯪꯕꯗ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯄꯥꯎꯈꯨꯝ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯄꯤꯔꯛꯄꯗꯒꯤ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯂꯤꯗꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯔꯦ ꯈꯟꯗꯨꯅ ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯑꯃ ꯑꯃꯨꯛ ꯇꯧꯔꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯂꯤꯗꯔ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯅꯪ ꯈꯪꯕꯔꯥ? ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯂꯒ ꯃꯥꯏ ꯊꯣꯛꯄ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯍꯨꯔꯥꯟꯕ ꯃꯌꯥꯝꯗꯁꯨ ꯍꯥꯟꯅꯒꯨꯝꯅ ꯍꯨꯔꯥꯟꯕ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯝꯃꯤ꯫ ꯅꯈꯣꯏ ꯃꯌꯥꯝ ꯇꯥꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯅ ꯍꯪꯂꯤꯕꯁꯦ ꯑꯩ ꯍꯥꯏꯕꯤꯒꯦ ꯇꯥꯎ꯫ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯄ꯭ꯂꯥꯟ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯆꯠꯂꯒ ꯃꯥꯒꯤ ꯊꯣꯛꯄ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯂꯤꯗꯔꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯇꯟꯖꯥ ꯌꯧꯗꯨꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕꯅ ꯍꯥꯏꯕ ꯑꯗꯨꯝꯅ ꯃꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯍꯨꯔꯥꯟꯕ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯅ ꯈꯨꯝꯃꯝꯃꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ꯫ ꯍꯨꯔꯥꯟꯕ ꯃꯌꯥꯝꯅ ꯆꯞ ꯃꯥꯟꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯒꯤ ꯍꯨꯔꯥꯟꯕ ꯂꯤꯗꯔ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯨꯟꯅ ꯇꯥꯎ, ꯑꯩ ꯋꯥ ꯍꯥꯏꯒꯦ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯌꯥꯎꯔꯦ꯫ ꯃꯗꯨ ꯀꯅꯥꯅꯣ? ꯅꯁꯥꯅ ꯈꯪꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯊꯣꯛꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯅ ꯑꯃꯃꯝꯇ ꯍꯥꯠꯄ ꯍꯧꯔꯅꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯄꯣꯛꯅ ꯃꯌꯥꯝ ꯑꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯁꯥꯅ ꯌꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯣꯛꯑꯝꯃꯤ꯫ ꯂꯤꯗꯔ, ꯑꯩ ꯁꯣꯏꯈ꯭ꯔꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯕ ꯄꯥꯝꯕꯗꯒꯤ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯥꯎꯕꯅꯤ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯕꯨꯁꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯍꯟꯕꯤꯌꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯅꯪꯕꯨ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯤꯟꯕꯗ ꯑꯌꯥꯕ ꯄꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯔꯣ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯍꯨꯔꯥꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯍꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯎꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯁꯤ꯫ ꯑꯩꯅ ꯂꯝꯕꯤ ꯂꯣꯏꯅ ꯇꯥꯛꯀꯅꯤ꯫ ꯑꯩꯒꯤ ꯇꯨꯡ ꯂꯣꯏꯅ ꯏꯜꯂꯛꯎ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯊꯤꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫
ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯃꯀꯣꯛ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯄꯣꯛꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯔꯤꯕ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯍꯨꯔꯥꯟꯕ ꯑꯃ ꯂꯝꯕꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ "ꯀꯩꯗꯧꯔꯦ? ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯦ?" "ꯑꯩ ꯆꯍꯤ 5ꯗ ꯉꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯧꯔꯤ꯫ ꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯒꯗꯧꯔꯤ꯫ ꯑꯩ ꯑꯁꯦꯡꯕ ꯍꯨꯔꯥꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯇꯧꯕ ꯇꯥꯈꯤꯕꯅꯤ." ꯇꯣꯝꯄꯣꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯃꯔꯨꯞ, ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯍꯥꯛꯇꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯃꯀꯣꯛ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯃꯤ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯒꯤ ꯈꯨꯄꯨ ꯑꯃ ꯁꯦꯝꯕꯅꯤ꯫ ꯃꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯕ ꯌꯥꯕ ꯊꯕꯛꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯕꯨ ꯁꯣꯏꯗꯅ ꯂꯥꯌꯦꯡꯍꯟꯒꯅꯤ꯫ ꯃꯗꯨꯗ ꯆꯪꯕ ꯄꯩꯁా ꯄꯨꯝꯅꯃꯛ ꯐꯪꯅꯕ ꯂꯝꯕꯤ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯄꯥꯝꯃꯤ." "ꯀꯔꯤ ꯊꯕꯛꯅꯣ? ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯅꯤ, ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ." "ꯑꯩ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯨꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯑꯁꯤꯕꯨ ꯐꯥꯅꯕ ꯑꯩꯕꯨ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯗꯥꯎ ꯌꯥꯕꯗꯒꯤ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯃꯌꯥꯝꯁꯦ ꯄꯨꯟꯅ ꯊꯦꯡꯅꯔꯦ꯫ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯗꯥꯀꯨ ꯍꯨꯔꯥꯟꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯨꯔꯥꯟꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯨꯛꯇ ꯄꯤꯔꯨꯁꯣ꯫ ꯅꯍꯥꯛꯄꯨ ꯇꯣꯝꯄꯣꯛꯅ ꯊꯥꯔꯛꯄꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯇꯝꯃꯨ." "ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯠꯇ꯭ꯔꯤꯕꯗꯤ? ꯅꯪꯅ ꯑꯗꯨꯝ ꯆꯠꯂꯒ ꯄꯥꯎ ꯑꯗꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ?" "ꯑꯩꯗꯤ ꯍꯨꯔꯥꯟꯕ ꯗꯥꯀꯨꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯑꯣꯏꯅ ꯌꯥꯎꯕ ꯁꯥꯔꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯃꯈꯣꯏꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯊꯤꯔꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯆꯤꯡꯅꯈꯤꯅꯤ꯫ ꯑꯗꯨꯅꯕꯨ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯂꯧꯔꯤꯕꯅꯤ." ꯇꯣꯝꯄꯣꯛꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯊꯤꯟꯊꯗꯨꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯐꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯗꯥꯀꯨ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯄꯨꯔꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯦꯡꯗꯒꯤ꯫